Hello mayam, adom kariguma matamda isagi mapanthongi saktamna maram oiraga punsida yamna ningba kaiba mikup ka yawbirakpra phajaba ahenbada pamba taibang miyoibani adubu isorna aikhoigidamakta pibiramiba aman yamlaba posaksing asibu aikoina kauthoktuna kanaguma kharagi ahenbada mihouduna leiba haibase aikhoigi achouba pap aman natabra ngasidi channel asina aikoigi punsibu kanaguma misak amataga sangdamnaroidabani takleba wari ama puduna lakchari wari asigi maming Changdamnaba yaroi mayam ai hojik wari liba haujarage yamna fajaba yengmada pukning huningai oiraba jungle amada kwak ama leirami mafam aduda mahakna leijarabasu mahake punsi ase nungaipam sungkhang khangamde mahakna numit kudingi isorbu sai cheiraduna punsigi ningamdaba kaya phongdoktuna mafam aduda yam wana lelami nongmadi mana apungba chauba ujaw amada kwak aduna tongduna leirami mahakna tongleba udugi makhada lai ningba mong amaju mafam adura phamduna leiribani khangkhangawduna udugi mathaktagi mong tugi khajaida singmari khara tasalakhi mong aduna mathakta yengkhatluba matamdadi yamna ningba kairaba kwak ama mafamduda kaptuna leiba thengnarami mong aduna kwak aduda hanglami kaidawre nahakna aduk yamna ningba kaina mafam aduda kaplibadi mong adugi wahaido tabada kwak aduna mong tuki manakta paishallaga hairaklami he asingba taibang pan asibu manung mapan khangbiriba athoiba ai ase kanaguma misak amatana nungsibidre aina makoigi manakta paishalluba matamda aibu thina tanthokpirakhi aduga sana thaknaba posak amata chu pirakhidre asumna hingdawa punsi ase ai hingba pamdre ai sikhibana charuk chama hena phai kwak adugi wahaido tabada mong ado asukki matik nungsiba poklami aduga hairaklami karigidamak nahakna asuk waba punsi ama hinglibano punsida nungaina hinge hairabadi leijariba kara aduda penthokna nungaina hingba tamgadabani adubu kwak asina mong asina hariba wafam asi karino khanglamde mahakna makhatana kappa si ubada mong aduna kwak aduda hairaklami phare to nahakna pamiba posak adu karino aingonda hayu nangna pamiba posak adumak aina piragani wahi asi tabada kwak adu asuki matik nungaijarami aduga hairaklami aihak amuba machu asi makhatana pamdre masina maram oiraga mipum kudimangna aibu pamdabani tukutsabani aduna yamna fajaba angauba machugi kanga ama ai oiba pami mongtuna hairaklami fare ai nangi apamba adumak pirage adubu kanga adugi manakta chatuna mahaki punsi edo yamna nungaiba punsi ama oibra oidabra haibado amukta hangluso ai nangbu mafam asida ngaiduna leramge mong asigi waisi tabada kwak adu yamna haraujarami aduga kanga amagi manakta paiduna chatkirami kwak aduna yamna fajaba lek amada iroiduna leiba kanga ama urami aduga paishillaga hairaklami nahak ase kayada fajariba nahaki kuchu ase sangom dawna ngorok ngawi mipum kudimangna nahaki kuchu asibu pamlongani nahaki asigumba yamna nungaiba punsi asibu aina kayada kalakchariba kwak asigi wafamse tabada kangha aduna hairaklami natte maruf nahakna khaliba wakhaladu aranmani ai asibu yamna nungaina hingduna leiba jiba manena khalabra aigi kuchu asidagi hena fajaba tongan machu kaya ama leiribani makoi sing aduga Changdamnaba matamda aigi kuchu asi karisu natte kangha aduna makhatana hairaklami taibang pan asida khwaidagi mapok phaba khwaidagi nungaina hingba jiba si parrot oiramgani mahaki machu asi asuki matik phajai wafam asi tabada kwak adu parrot amagi manakta amuk paiduna chatkirami mahakna parrot amagi manakta paisanduna sumna hairaklami nahaki machu asi asuki matik phajai khwaidagi mapok phaba khwaidagi nungaina hingba jiba si nahak oiramgani wafam asida sauningladuna parrot aduna hairaklami natte maruf aikhoidi matam leiba kivikta akiba ma loina duna hinglibani taibang miyoibana aikhoibu matam chupagi oina sarang amada phajanduna thamlibani parrot aduna makhatana hairaklami khwaidagi nungaina hingba jibadi wahong oiramgani mahaki machu ase aingonda kena phajai aduga mahakti yam maning makhatamna su hinglibani wahai asi tabada kwak adu thinthaduna leiba ngamlamde mahakna wahong ama thirunabagidamang mafam adudagi yamna paikhatpa horaklami sumna paraga lakpa matamda mahakna zoo amada yamna fajaba wahong ama leiba thengnarami wahong adubu yengba lakpa mi masing asi asuki matik yamlami punamak sing asi urubada kwak aduna khalami
Taibangpan asida leiriba jiba punamakdagi khwaidagi mapok phaba khwaidagi nungaina hingba jiba si wahongni. Kwak aduna wahongdagi manakta paishallaga hairaklami. Nangse asokki matik phajai. Mipum khudimangna nahaku pami. Nangbu yengma lakliba miyuising asi asokki matik yami. Adubu yengu aina mafam asida paishalakpa matamda makhoina aingonda thina chaiduna taliba ase. Aisu nahaki asumna yamna nungaiba punsi amada hingma pami. Kwak adugi wafamdo taba matamda wahong aduna yam nungaitana hairaklami. Aisu matam amada aina khwaidagi hena phajaba khwaidagi nungaina hingba jiba amanena khalami. Adubu aigi phajaba asina maram oiraga makhoina aibu ju asigi manungda thambiri. Aduga makhoigi lektenggi damakta aigi phajaraba itusing ase foyatpada aina matam khudingda awaba kaya khangdana laklibani. Wahong aduna asumna hairakpa matamda kwak adu asuki matik ngakpa phawrami aduga hanglaklami. Nahakna khwaidagi hena nungaiba punsi amada hingba ngamdragadi karamba jibana khwaidagi hena nungaiba punsi amada hingduna leramgani. Wahong aduna khonjen kalapna hairaklami. Chahi kayagi mamangdagi aina ju asida leiriba useksing asibu yamna khupna yengchenduna lakpani. Taibangpan asida leiriba jiba punamakdagi khwaidagi mapok phaba khwaidagi nungaina hingba jiba si kwak nahak kaktani. Nahakti taibang miyoibana sarangda phajanduna thamde aduga phanabasu honade. Nahakti yamna nungaiba punsi amada maning makha tamna koipai paiduna hingduna leiribani. Wahong aduna makha tana hairakhi. Matam kayagi mamangdagi aina aigi punsi ase nahakkumna ining ikha tamna ahangmada koipai paiduna sanaba pamlakhibani. Wahaising ase tarubada kwak ado mamittagi mapisin tharakhi aduga asumna khalami. Kanana phangba ngamlaroidaba aigi ningtamba sibu aina kauthokduna kanagumbagi phajabada ngauringai isana isaba awapamda tahallure. Asumna khaladuna kwak aduna mong tamna paikhirami. Kwak aduna mong adugi manakta paishallaga yam nungaina hairaklami. Ho asingba nang aibu ngasidi mikap thoganbire. Ngasi haiba mikup asidagi ai isagi leijariba khara asida nungaina penthokna hingba ngamnaba honajarage. Marupsing taibang miyoiba khoi ase isagi leijariba posak asi kauthokduna kanagumbagi ahenmada hek mitabagum tawi. Asigumba phatraba wakhal asina akhoi miyoibabu thengkhang kayarakta awaba piribani. Marupsing isagi leijariba posaksing asiki mamal khangdoksi. Punsida phangba ngamlaroidaba kaya wakhanda sagatuna isana isabu awaba pibagi thabak asi tokrasi. Mayam wari asi nungaibirabadi channel asibu like, share and subscribe tawsanbiramo thagatchari.